Mityang tabiriba pumnamakpu khurumjari Daddy Taram Nokchari. Sandokchariba thoram asi Impact TV's entertainment news kyagi pawdam pujarakliba Mami Mapaoni. Ngasigi marifutaraga taruklak suba episode asida kari karam pawsing pujarakibagi haibudu thamjage. Hindu lining chatpa sigi maru oiba kumhai ama oiba kang amadi kanglen kumhai pangthoknakibagi mapauna ahama mapaw oina thamjari. Ani sumo pawde thamjariba asina Kanglen Kumhai Mari Lainana, Sekmagi Sandy Shores ta Kanglen Kumhai 2022 Haina, Rock Show Pangtoki Bagi Mapauni. Mamatas Manipuri Dance and Music Center na Sinduna, Ahum Rak Suba, Manipuri Folk Song, Kunum Isagi Festival Pangtoki Bagi Mapauni. Ariba Art Makhal Ama Oriba, Nupa Kubak Isay, Yokat na Bagi Pandamda, Nimitara Mangani Chupna Chatarakiba, Workshop and Production by Shin Bagi Mapauni. Kanglay sakam langba kanglupna chahi yangkai mapung farak pagi chahi amachukna chathagadaba 50 years golden jubilee celebration hawdokibagi mapauna mari sumo pauna thamjari. Janko production house na pitokpa tangkol feature film Umrashra release tawkibaga loinana premiere show uttuna miyamdi khudotam kibagi mapauna. Aroiba oina home film production Manipuri banner makhada awai mapuhay ni mthonba Manipuri feature film gi premiere show utkibai Mapao thamjai. So guys, ngasigi ahama Mapao pujarakli Hindu lining chatpa singi maru oiba kumhai singi manungda ama oriba kang chingbagi thoram state asigi tampaki mafam kayada lining laison amasung chatnabigi matung inna haukiba July date 1 ingengi nini panba numittagi hauraga July date 9 da kanglen kumhai miyam harau tayamna pangthokna kibigi Mapao asi miyam punna miing daminasi. Manipur da lairiba Hindu lining chatpa singi maruoiba kumhai singi manungda ama oiriba kang chingbagi thauram Manipur ki tampaki mafam kayada lining laishon amasung chatnabiga loinana harau tayamna pangthoknaki ingen gi nini panba July gi amadagi hauraga numit tarani chupna chathagadaba kumhai asigi mapung oiba thauram Imphal gi konungda laiba Sri Sri Govindaji temple da Manipur gi makok thongba luchingba kayana saruk yaduna pangthokhi Ayuk angan badagi hauduna Sri Jaganatha mayamba ibungo Balabhadra amadi machal ibema Subhadra gi mafamda Maha Arati na chingba lining laishon gi oiba thauram sing pangthoklaba matung nungthil gi matamda lengthoraktuna kangda tonglaga kang chingba gi thauram pangthoknaki miyamna kang mamangda hai lei yauna athen pot katuna arati tawbaga loinana thauni jaki Gari da laiba skon Manipur na susinduna kang chingbagi thauram pangthokhibaga loinana Manipur gi tampaki mafam sing laikai da su kang chingbagi thauram pakshana pangthoknaki kumhai asiga mari lainana miyamna tongan ba mafam sing da koiba chatuna kumhai asibu harau tayamna pangthoknaki Ingengi nini panbadagi hauraga nimitarani chukna chathakiba kang chingbagi kumhai asina lamdam asida afaba tangdu leitaba nungayai faba leibak mara chetpa purakpa oirasanu haina Mami Mapao maikebagi khamijai. Kanglen kumhai ga mari lainana Gigbox Productions na The Black Connection Talents ke punna khutsim nuduna Kanglen kumhai 2022 haina mithonba rock show ama Kanglen numit July date 9 da pangthokre
Sekmai gi Sandy Shores ta Manipur gi maming leiraba rock stars amadi rock band signature yaduna pangthokhiba Kanglen Kumhai 2022 hariba rock show asigi Mapao amuk miyam punna miinga Mayambu taram na okchari domna yengbiri basi Mami Mapao ni akoina leijari bampham asina Shakmai gi Sandy Source tani aduga pangthokliba event asina Kanglen Kumhai Kanglen aroi benubit Kanglen asida mafam kaya amada event seli mafam asida so amani Kanglen Kumhai 2022 powered by Gigbox Production in association with the Black Connections Talents. Nagaland dagi lakto na usi perform tauri basana KL Pamay. Adugo Channing Thau, Zit Ketricha, Imphal Tokis, mayamam zo pangtok kadori, mayam punna yung minasi punna enjoy tong minasi. Kanglen Numit Kamari Lane Kanglen Kumhai 2022 Hiver Rock Soma Sakmai gi Sandy Source ta pangthokre Kanglen Kumhai 2022 asi maruoina Kanglen Numit Kamari Lane na miyam da Kanglen Kumhai gi nungaiba amadi harau tayamba adubu phongdok na bagi pandamda Gigbox Productions na The Black Connection Talents kapun khusam na duna pangthokhibani maruoina chahi ani COVID-19 pandemic na maram oiraga lamdam asigi miyam pumnamak yumdagi mapan thoktuna mi punbada athingba leiraba matung siblings amadi friends ka punna kumhai ki nungaiba amadi harau tayamba phongdoktuna ngai haktang oirabasu entertainment oinabagi pandamda pangthokiba thoram amani haiba concert asida Manipur gi maming leiraba band amadi single kayana saruk yaduna nungai raba isai kayasu khudol damki concert aduda Imphal Talkies Standing Toe Pantrum Swing KL Pamay Zit Ketricha amadi High Bolt na saruk yaki Thank you so much, guys. Hello, we're here with KL Pamay and his band. First of all, let me introduce you to KL Pamay, who is one of the biggest stars, the rock band of Nagaland right now, right? The lead singer, right? Okay, before I get to the questions, let me first introduce to other. Here we have the lead guitarist. Can you please state your name? Hi, my name is Imnok Sayer. The bass guitarist. My name is Younger and I'm a bassist of Kelomai. And awesome drummer. Hey, my name is Cindy Jamir. Yeah. Now, first of all, how you guys feel right now being in Imphal performing here in Sekmai for Kanglen Kumhai? How do you feel? Awesome, man. The crowd is freaking awesome here. We love it to be here. It's awesome to be here in Imphal. The first time we came was last month, and it was really a great show. It was only both of us the last time we came. And this is our second time, and we really felt good. The hospitality was amazing. Shout out to Gamjin and the group. We had a really good time. Shout out to Gigbox India and the Black Connection Records. You guys rock. Yeah, thank you so much. And like, there's been a lot of fan following. I mean, like in Nagaland, there's a lot of fan following. I can understand. But how do you feel like seeing the response of the audience from Imphal? Like, how do you feel it is like the fan following in Imphal is also increasing day by day, I can say? True, yeah. So I would say the people mostly know me from Nagaland, but the few people from Imphal, from Manipur that knows me, they are like they have given their everything to me. You know, they have come to that certain point where my friends from Nagaland, I mean, my well-wishers from Nagaland won't be able to do it. So, they've collected, how should I say? They've done so much and it's so overwhelming, coming into group together, having a meeting together, welcoming me at the airport. It's so overwhelming and, so much love from Imphal, so much love from Manipur. Really, really grateful to you guys. Hello guys, mayam da ngasi I'm surprised oina akhoi na ngasi thengnan jagadoriba si akhoi gi yamba Zit Ketricha mayam na ju yam du maki yam na fan following le raba khwai gi pam na raba artist ama khangni does it
कमाइन तौबीरगे अदुगा हौजिकसे अखोगी लॉकडाउन मतुंगदा लाइबा सिचुएशन जिदको इवेंट जो पांगथोकपीरे अखोगी केनो गिग बॉक्स प्रोडक्शंस कांगबुनगो अदु कमाइ करी फावबीगे आई हायरगदी रीबर्थ की टाइम ने अना हूँ सक्चरब इसे अना कुरबने सिगुब स्टाइल अना पाजब सके खलपसे अदो इसे फोंग मैम क्राउड सूमाय रेस्पॉन्ड तौर इवेंट सूमायना याव फंगपसे तीन लाइबक फबने खले कई हायोनी नुआने हरावे अखोगी मतम याम कोइना गेप लेउरे दाजे से अखोइना जो थेंगनरप अखोइ अंगांग ओइरिङैदगी दुम दाजे की इसे ताजरे हाइरेबको यामना जो पामजरे अदो कुइरब मतुंग गेप से सेकेंड 2.0 वर्जन हाइ तारेको दाजे की को सिसे कमाइना लाकपनो अदुगा दाजे से अखोगी साउंड इंजीनियरिंग के का लोइबिरगा होजिक से फ्यूचर करी प्लान लेबिगे दुजु खंगजगे ऐसे सी अमुक मतम खर लेपुरगा हुजिक अमुक हरपसे वारी ओइ लिरगा बुदि हम सांगदौ माले दो तेंतकना हाइरगदी ऐसे इसा एक्सप्लोर तौजरम्बने अइना पामजरिबा स्टाइल अइना सक्चनिंगिबा स्टाइल दो हाना अइना हुजिक प्रोडक्शन जो तमुरमनिना अदेदी साउंड इंजीनियरिंग जो तमुरमनिना अइना ngमजबा चांगदा लोइना बक्ते हाइबा सो ngमबोदेको अइना ngमजबा चांगदा हुजिक से खरा अइना पामजबरोमदे चंगकपा खितंग ngमकपसे सिदगी ऐसे अमुक इसै नहौना सक्निंगबा पोगलकपदगी थोलकपने हाइतारे दाजे केनो जे मतमदुगी ऑडियंस का होजिकी ऑडियंस का दाजे तक करी फावगी चेंजेस लेबिब्रा दुगा केनो मोटिवेशन एना फावबीबो फावब्रा यूथ सिंग जे होजिकी हाइ तारे को अदुगी रेस्पॉन्स खितंग हाइ खंगजनिंगे हानगी क्राउड तुगिना पूरा फ्लेवर हमने अदुगिसु नुंगाइबे ले एवरीथिंग की कुबा खुनम ले हाइबदुनी अनो हुजिकी अनौब क्राउड सिगी अप हाइरगना इंटरनेट थोलकपदगी डिजिटल डेमोक्रेटाइजेशन लाकपदगी मैम से मखल मखल जॉनर मैम एक्सेस तौब ngमकपदगी इसामंगनसु एक्सप्लोर तौरम जॉनर गसे एक्सेप्ट तौब हौबिरकपा अदैदि अइना मी कैसु याम तारम तानरमोइद्रा गन खलम बैसे गसे तानरगा लेरमबसे अदुमाइ तौना अनौब ग्रुप ऑफ ऑडियंस अमा उब फंगबसे अइदि मणिपुर दा ऑलमोस्ट अ रेवोल्यूशन अमा लाकपने न खलगा अइदि याम थिना कहनी लुक फॉरवर्ड तवे अइना सकपगी वादंग नतबा अतै अंगांग अनौब थोलकपसिंगदसु मोइना फंगदबा एक्सेप्टेंस अदैदि इसे एक्सपेरिमेंट तौरकपा मतमदसु क्राउड सिंगसिना एक्सपेरिमेंटेशन यारकपसे अइदि इट्स अ स्टेप फॉरवर्ड न खले याम हरावे सिजी थैंक यू सो मच अदुगा दाजे अखोगी होजिकसु मयाम दाजे न उबिग्रे परफॉर्मेंस अदुगे मतिक मयाम ने एन्जॉय तवे आई सामकसु दुम हेड पेन ग तवे यावरि अदु याम नुंगाइजै मतुंग तारपदु दाजे इसै अनो अनो बसेमगा अखोइ फैन बु हेन mesmerizing ओइबा दुम इसै सेम्बिरो ऑल द बेस्ट इम्पैक्ट टीवी की माइके देगे हाइजेगे दाजे थैंक यू सो मच एंड इम्पैक्ट टीवी इज डूइंग अ ग्रेट जॉब सो यू गाइस कीप ऑन दैट seriously you guys are doing a great job. Thank you so much daje adaga all the best for your future adum akhoi jupun bo oijage na khanjai thank you for your time matam sang covid-19 gi chei theng na maram oiraga isai nongmai gi oiba thoram sing thengluraba matung Kanglen kumhai gi mari leinana lamdam asigi biyam bu ngai haktang oirabasu nungai ba pinam bagi pandam da gig box production na the black connection talents ga punna khutsam na duna Kanglen kumhai 2022 pangthok liba asimak thagat ningai ni makhata na su tonga bu kumhai harau ga mari leinana rock show kya pangthok pirakho haiba wafam mami pau mai ki digi thamjali ipa ipu haktagi lairaklaba mangba yaroidaba loinana lamdam asigi nat amadi culture takpada achouba thodang lauriba Manipuri folk song khunung isai gi oiba festival Sangit Natak Academy New Delhi gi ning makhada Mamatas Manipuri Dance and Music Center na sinduna Khurai Sajor Lekai de leiba Khurai Kala Birya Bhavan Cultural Hall da hagdokhibagi mapao asi amuk miyam punnam ning taminasi Mamadas Manipuri Dance and Music Center na sintuna ahumrak suba Manipuri folk songs kunung isai gi oiva festival pangthokre lamdam asigi miyamna kausilaklaba art form ama oiriba kunung isai bu yokhatpaga loinana lamdam asigi inkhalakliba naha singda khanghanabagi pandam da Sangit Natak Academy New Delhi gi meeting makhada Khurai Sajor Laikai da leiba Khurai Kala Vidya Bhavan Cultural Hall da Mamadas Manipuri Dance and Music Center na sintuna festival adu chathagibani Festival asina mangsilaklaba art form asibu kanjavada amadi haurakliba tungi mirol singidamak ngakna thambada achouba mateng amadi soidana oiragani haina festival adu da saru yakiba miwe kyana phongdoknaki or pulangisei hairiba sisu matamamada hoi matamdugi miyoi singna karigumba pausel ama karmu pauthang ama
hainingba natraga magi pukningda phaurakliba karigumba ithil ama kanagumba amada mana phongdokningba adu phongdoknabagi khulai ama oina sizinnakiba adugumba kanoni method ni ana music ki kuthangda ishay oina saagana agoina folk song haiba lyric oina iragana folk literature adumaina haidana adumaina lokiba adum folk culture ni hariba si matam gi civilization se ho ko gi matumina ekoi adum ahom adu ai Onchi pamara hong ka pam ko se wala na ko na sida to no ba kala mayam sing se ko na State asigi nat amari culture takpada achouba thodang lawriba Manipuri folk song khunung isai haujiki mirol na di kausilakpagi mami am urakliba asida art form masibu haujiki mirol da thanghanabagi damak festival asina achouba thodang am lawriba lamdam asigi puwari ga sagona duna lairakliba Manipuri ariba makhal art form singi manungda amasu oriba nupa khubak isaibu yokhattuna thamnabagi pandamda Eastern Artists Association Bamon Kampu Makha Lekai Imphal East na sinduna nimitara mangani chupna jatharakiba nupa khubak isai oiba workshop kam production gi thoram loisinbagi mapao asi amuk ni tamnasi Manipur ki puwari ka sago na duna laklaba art form singi manungda ama oiriba nupa khubak isai gi oiba numit tara ka mangani chupna jatharakiba workshop kam production gi thoram loisin kre Manipur bu malem da sak takpada achouba thodang lawriba Manipur ge art form singi manungda ama oiriba nupa khuba ishai bu yokhatuna thamnaba amadi tungi mirol da khanghanana bagi pandam da numit tara ga mangani gi oiba workshop kam production gi thoram adu Eastern Artists Association Bamon Kampu Makha Lekai Imphal East na sinduna Ministry of Culture Government of India ge Sentang Makha da Bamon Kampu Makha Lekai gi community hall da chatharakibani malem da sak takliba lamdam asigi oiba art form singbu mit ki kumhai oina utpana culture chawkhat hanba ngamloi state asigi phamnaiba sing yauna mipum khuding makna punna saugatlaba matamda culture chawkhat hangadabani haina thauram aduda saruk yakhiba Jan Manipur Dance Academy ki director P Bilasna phongdokhi Ministry of Culture, Government of India ki Senthang Makhada, Eastern Artists Association, Bamon Kampu Makha Lekai, Imphal East na sinduna, ariba makhal art form ama oriba nupa khubak isai gi oriba workshop kam production gi thoram pangthokpa asimak thagat ningai ni haiwa wafam Mami Mapao gi maikiribagi thanjeri. Matang swaida yamna temba break amatang laujege khonglai yang hanjarake impact TV bin inkadum legi. Welcome back adon yang kabir ba si Impact TV da sandok chariba Mami Mapao gi marifu taraga taruklak suba episode ni break ki matung da puzarakli ba Mapao asina malem da lamdam asibu masak takbada achobu thodang lawriba kanglei sakam langba kanglupna miyang ni seba torakpa chahi yangkai mapung farak pagaloinana chahi ama chupna chathagadaba 50 years golden jubilee celebration gi thoram hongdokhi big Mapao asina yang punnam in family Kanglai Shaktam Langba Kanglup na chahi yangkai mapung farak paga mari lainina chahi ama chupna chathagadaba 50 years golden jubilee celebration gi thoram hongdokre
Kanglai Shaktam Langba Kanglufki 50 years Golden Jubilee Celebration Haudokpaki Thauram Adu Hauba Marik Irom Laikai Naharol Yaifa Lamjing Kolgi Sanglenda Pangthokibani Manipuri culture ki oiba top phazaraba masak asina aikhoibu malem da sak taklibani haina thauram adu da saruk yakiba Manipur laingaki Social Welfare Minister Haikam Dingona Singthaki Mathandamu masi ay sana so tawjagyan na kanina dugo ay adugo lay na ta kare gumba sige Port amin na si hai ba asa sa tabi. 72 da electric ne hai sahi ate sore culture gi jaga sida changsalakpada kan kagara mami sama ko mose maza sige ko sige na kasaba machin ba Kanglai Saktam Langba Kanglupna Miyam ni Seba Torakpa Chahi Yangkhai Mapung Farakpaga Loinana Chahi ama chupna 50 years Golden Jubilee Celebration ni Thauram Chathaiba Asibu Mai Pakna Pangthokpa Ngambu Orisanu Haina Yaifa Mangol Mami Mapao Maikaidagi Bizari Janko Production House ni Puthokpa Rashtra A classic love story Haina Mingthonba Tangkol feature film Haukiba July gi date 9 da Chingmairong da Leiba TRI gi auditorium da release tawkiba galoinana premiere show uttuna miyam di khudol tam khibai mapao asi amuk miyam punna mi tamnasi Janko Productions House na puthokpa Sar a classic love story haina mingthonba tangkol feature film ama release tawkiba galoina na premiere show uttuna miyam da khudol tamkre Sar a classic love story haina mingthonba tangkol feature film asigi releasing come premiere show adu Chingmairong da Laiva TRI gi auditorium da uttuna miyam da khudol tamkibani Sar haibadi mahak amuk halakhini haibani Sar a classic love story hairiba tangkol feature film asigi story da Richon Makang director Yangya Makang assistant director Singam Ngakang executive producer na Simi Makang ni film asida Ringsam Singh Simre Saurin Won Ngakang Warren Zinat Ahum Amadi Tamray Show Asina Maruoy ba Saktam Singlangli Sar haidira gana Sar aina sum hangmada sigi meaning se amuk halakini haibra adwaina atai play movie se ko jam ba me do aina se aina numai se kai no da ukul da leiba maroi no ukul district de hena namna ta ba jati tangkol chinau singi masagi smaina film do puthong magi masi kai so film bithoina mana sigi profit lagani hebdi mana khalamoi Mantai loan amadi tangkol londa photokiba matamduri yamna forbeto BHS na cinema hall da kapya daba television da yuto putinda kapa filama tangkol ga mantai ga multi language da tangkol ki ahamba production Yang Makang ni direction piriba Rashtra a classic love story haina mingthonba tangkol feature film asibu miyam na pamnaba mai pa film ama oiduna miyam digi chauna feedback from the film ama orisanu haiba wafam mami pa mai ke digi kanjari episode asigi aroiba mapa oina thamjeri ba asina Home Films Production Manipuri gi banner makhada awai mapu haina mingthonba Manipuri feature film gi premiere show haukiba July 3 da Imphal East District Manung Channa Palace Compound the Leiba MSFDS ki auditorium the Uttana miyam the Khudol tam kibay mapao asi miyam punna milintaminasi
Home Films Production Manipur gi banner makhada puthokpa awaiba mapu haina mingthonba Manipuri feature film gi premiere show July 3 da Imphal gi Palace Compound da laiba Manipur State Film Development Society MSFDS ki auditorium da uttuna miyam da khudol tamkre KS Homeshori na direction pi bagaloina na Ranjit Ningthauzana story screenplay amadi producer oiba awaiba mapu hairiba film asina lyric laishu ningthina hairaba lamdam asigi naharol kayana Manipur gi mapanda lairiba mafam sing da chakraga masagi haurak from lamdam bu kauthorakpa amadi mama mapa oiba singbu mirairak padagi oirakpa phibam gi matangda paujel ama piri Imphal gi Palace Compound da laiba Manipur State Film Development Society MSFDS ki auditorium da pangthokiba film asigi premiere show utpagi thauram aduda Thanga Assembly Constituency ki MLA Tongbram Robindro Kumbi gi MLA S Premchandra Home Films Production Manipur gi advisor Dr. Maisnam Singlen amadi Film Forum Manipur gi chairman Lai Mayum Surjakanta Sarmana Sarukyaki awaiba mapu hairiba Manipuri feature film asida Boniam Sonia Samjet Chabam Idau amadi RK Shorojini na chingba mamiroi kayana film asida saktam langli Home Films Production Manipur ki banner makhada puthokliba KH Homesori direction piba award mapu haini mingthonba Manipuri feature film asi miyamna pamnaba amadi mai pakpa film am orisino haiba yaifamangor mami pawgi mai kiribegi khamjai. And that's all we have in this episode. Matang episode ta ano Mapao kya ga lonya na amulak chige. Until then, keep watching Impact TV. Bye bye.